ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯌꯦꯡꯅꯕ ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯅ ꯑꯩꯈꯣꯏ ꯉꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯌꯦꯡꯅꯕ ꯀꯅꯥꯅꯣ ꯐꯨꯔꯨꯞ ꯑꯁꯤꯗ ꯑꯩꯈꯣꯏꯕꯨ ꯃꯨꯟꯅꯅꯕ ꯍꯣꯠꯅꯔꯤꯕꯁꯨ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯁꯛ ꯈꯪꯗ꯭ꯔꯦ ꯍꯥꯏꯕ ꯌꯥꯔꯣꯏ ꯌꯦꯡꯅꯕ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯃꯁꯛ ꯈꯪꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯣꯟꯁꯤꯟꯅꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯍꯥꯏꯕꯗꯨꯅꯤ ꯊꯋꯥꯏ ꯃꯌꯦꯡꯒꯤ ꯁꯥꯏꯠꯇꯒꯤ ꯄꯨꯝꯅꯃꯛ ꯇꯩꯀꯣꯛꯅꯅ ꯍꯥꯏꯖꯔꯤꯕꯁꯤ ꯍꯥꯏꯔꯤꯕ ꯌꯦꯡꯅꯕ ꯃꯁꯛ ꯈꯪꯂꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯃꯠꯇ ꯄꯨꯟꯁꯤꯟꯅꯗꯨꯅ ꯌꯦꯡꯅꯕꯕꯨ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯏꯔꯝꯗꯝꯒꯤ ꯐꯨꯔꯨꯞ ꯑꯁꯤꯕꯨ ꯀꯟꯖꯕ ꯉꯝꯅꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯃꯤꯟꯅꯒꯗꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯣꯟꯁꯤꯟꯅꯔꯛꯄ ꯍꯥꯏꯕꯁꯦ ꯃꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞ ꯑꯁꯤꯒꯤ ꯃꯄꯥꯡꯒꯜ ꯁꯣꯜꯂꯤ ꯍꯥꯏꯕꯗꯨ ꯎꯠꯅꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯅ ꯑꯣꯏꯍꯜꯂꯤ ꯍꯥꯏꯕꯁꯤ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤ ꯃꯔꯝ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯑꯣꯏꯍꯟꯅꯤꯡꯗꯕ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯣꯟꯁꯤꯟꯅꯕꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯁꯤ ꯇꯧꯍꯟꯕꯤꯒꯅꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕꯁꯤ ꯇꯧꯍꯟꯕꯤꯒꯅꯨ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯃꯠꯇ ꯑꯣꯏꯅ ꯆꯨꯡꯁꯤꯟꯅꯗꯨꯅ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯅꯕ ꯍꯣꯠꯅꯃꯤꯟꯅꯕ ꯍꯥꯏꯕ ꯊꯧꯅꯥ ꯑꯁꯤ ꯅꯠꯇꯅ ꯏꯔꯝꯗꯝ ꯀꯟꯅꯅꯕꯒꯤ ꯑꯩꯈꯣꯏ ꯄꯥꯡꯒꯜ ꯂꯩꯇꯦ ꯃꯔꯝ ꯑꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯦꯁꯣ ꯆꯥꯎꯔ ꯆꯥꯎꯔꯕ ꯁꯦꯁꯣ ꯂꯩꯕꯤꯈꯤꯕ ꯑꯩꯈꯣꯏꯕꯨ ꯆꯥꯕꯗ ꯍꯟꯅ ꯇꯥꯛꯄꯤꯕ ꯉꯝꯕꯒꯤ ꯏꯃꯥ ꯏꯕꯦꯜ ꯏꯕꯨꯡ ꯏꯄꯥ ꯑꯣꯖꯥ ꯑꯈꯪ ꯑꯍꯩ ꯃꯌꯥꯝ ꯂꯩꯕꯤꯈꯤꯕꯗꯨ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯕꯒꯤ ꯇꯨꯃꯤꯟꯅ ꯂꯩꯕꯤꯔꯤꯕꯅꯣ ꯍꯧꯖꯤꯛ ꯃꯇꯝ ꯆꯥꯔꯦ ꯊꯣꯛꯄꯤꯔꯒ ꯇꯨꯃꯤꯟꯅ ꯂꯩꯕꯤꯔꯒꯅꯨ ꯑꯩꯈꯣꯏꯁꯨ ꯃꯇꯨꯡ ꯏꯟꯖꯒꯦ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯈꯣꯡꯐꯝ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯃꯤꯟꯅꯔꯒ ꯏꯔꯝꯗꯝ ꯑꯁꯤꯕꯨ ꯀꯟꯃꯤꯟꯅꯁꯤ ꯌꯦꯡꯅꯕ ꯃꯁꯛ ꯈꯪꯂꯕ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯣꯟꯖꯟꯅꯕꯒꯤ ꯊꯕꯛꯁꯤ ꯉꯁꯤ ꯀꯣꯛꯄ ꯅꯨꯃꯤꯠꯁꯤꯗꯒꯤ ꯂꯦꯞꯄꯤꯌꯨ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯃꯤꯟꯅꯔꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯋꯥꯏ ꯃꯌꯦꯡꯒꯤ ꯁꯥꯏꯠꯇꯒꯤ ꯀꯣꯛꯅꯅ ꯊꯝꯖꯔꯤ